वैक्सीन काप्तबा अमत लहल्लोय डिस्ट्रिक्ट फैमिली वेलफेयर ऑफिसर थौबाल की मिजेंग मखादा पाउनम ब्रोजेन सिंह एमएलए वांगजिंग तेंथा एसी अमदे कोविड केयर कमिटी वांगजिंग तेंथा एसी का लोइनना एसी की टास्क फोर्स कमिटी सिंगा लोइनना अहानबा हौदोकपो ओइना वांगजिंग म्युनिसिपल एरिया की ओइना ngasi वांगजिंग लाइकोल कम्युनिटी हॉल दा कोविड वैक्सीनेशन प्रोग्राम अमा हौदोखरे थौरमदुदा पाउनम ब्रोजेन सिंह एमएलए ना हाइकिबदा ngasi पांगथोकलिबा वैक्सीन कापगी थौरम असे वांगजिंग तेंथा असिदा मसागी चाही निफुगा मंगागी मथक्ता लेरबा मियोय खुदिंगमक वैक्सीन कापथोकनबगी थौरम अमा ओइना पांगथोकपने ngasi asina ahanba hogdoklaga एसी असिदा लेरिबा तेंथा जीपी सापम जीपी टेक्सम जीपी लांगथेल जीपी वांगजिंग जीपी काइरेंबिखोक एरिया खोंगजोम एरिया असिदा मथंग मथंग कापथोकने थौरम असिगी मरुओइबा पांडमदे वांगजिंग तेंथादा कोविड वैक्सीन कापतबा अमत्ता लेहल्लोय अमदे एसी असि कोविड फ्री ओइबा एसी अमा ओहेन बाई बसे अखोई पुमनमकी पांडमनी हाइना फोंदोखि महांगना मखा तारादुना हौजिकते होम डिपार्टमेंट की मतुंगिना डीसी थौबालना नोटिफिकेशन थोक्तुना एसी असिदा कोविड लाक्सिननबगीदमक कोविड टास्क फोर्स मसिंग 19 लेरे मसिना लेकाई लेकाइदा मियाम पुनबा थिंगबा दुकान द मियाम ओमसिनबा थिंगबा मार्क्स उपतबा कयादा मतम मतमगी अवेयरनेस पीदुना अचौबा थौदांग अमसु लौरकले प्रजा मियामना टास्क फोर्स कमिटी सिंगबु कोऑपरेशन पीबीयू अमदे अखोई पुना कोविड 19 असिबु लांथेंगमिनसी हाइना फोंदोखि डॉक्टर के.एच. मेमसा देवी डिस्ट्रिक्ट फैमिली वेलफेयर ऑफिसर थौबाल नसु ngasi थौरमसिदा सरुक यारादुना कोविड वैक्सीनेशन असिगी नुंगी ओइबा कानरबा वारोल कया मियाम द खंगनखि कोविड 19 न ममा मपा सिहनख्रबा अंगांगसिंग लेमना मही तमलगने प्राइम मिनिस्टर भारतीय जनता पार्टी बीजेपी अनिसुबा ओइना लेंगांगना पाइरखिबगे कुमोन थौरम पांगथोकपगा लोइनना ngasi प्राइम मिनिस्टर ना अंगांगसिंगी ओइबा याइफा थौरांग कया लाउथोखरे कोविड 19 मरम ओइरगा ममा मपा लैखिद्रबा अंगांगसिंग चही 19 सुद्रिबा फाउबा लेमना मही तमहनबा अंगांग अदुना चही 19 सुरकपा मतमदा फंगजबा याबा लुपा लाख 10 गे कॉर्प्स फंड थंबना चिंगबा याउरे प्राइम मिनिस्टर ना चेयर लौदुना पांगथोकिबा थौरम अदुदा मखाताना हाई पीएम केयर्स स्कीम की मखादा ममा मपा लैखिद्रबा अंगांगसिंग यंगसिनबगी थबक पाइखतकने अंगांगसिंग अदुगी मिंगदा अहानबो ओइना फिक्स डिपॉजिट तौननबा अकाउंट हांगने मखोइगिदमक कॉर्प्स फंड ओइना लुपा लाख 10 फंगजनबगे खुदोंग चाबसु पीगने मदुता नतना चही 19 सुद्रिबा फाउबा थागी ओइना सेनफम सु पीगने चही 19 सुरकलबा मतुंग मथंगे चही 5 फाउबा अंगांगसिंग अदु यंगसिनबगी थबक पाइखतपगा लोइनना अवांगबा थाकी मही तंबदसु मतेंग पांगने चही कुलुमदोई सुरकपदा कॉर्प्स फंडगे लमसम ओइना पर्सनल अमसुंग प्रोफेशनल ओइना सिजनबा याबा सेनफम खरा पीगने इंडिया दा नुमित खुदिंगी ओइना पॉजिटिव ओइबगी चांग हंथरकले हौकिबा पुंग 20 दा मियोय लाख अमगा लिसिंग हुमुद्रागा हुंदोय खक्तमक पॉजिटिव ओइबा थेंगनखरे यूनियन हेल्थ मिनिस्ट्री ना फोंदोरखिबदा कोविड 19 पॉजिटिव ओइबगी हंथरकलिबा चांगसेट असे कुपना यंगसिल्ले पॉजिटिव ओइबा मिगी मसिंग हंथरकपगा लोइनना एक्टिव केस मसिंगसु सिंथानिंगाय ओइना हंथरे वेंटिलेटर पुंग अमा सिजनबदा लुपा लिसिंग अहुम लौरे कोविड 19 लायंगवदा प्राइवेट हॉस्पिटल अमना सेल का हेना लौरंबा थेंगनरे लैंगांगना थोकिबो ऑर्डर अमगी मतुंगिन्ना आईसीयू वेंटिलेटर न चिंगबा सिजनबदा लौगदबा सेल गी चांगदगी हेंगना लौरंबा थेंगनरे नॉर्थ एओसी दा लैबा राज मेडिसिटी दा कोविड 19 लायंगबदा वेंटिलेटर पुंग अमा सिजनबदा लुपा लिसिंग अहुम लौरे ओइरकलिबा फिबम असिदे मियोय कया लायंगबा ngamdana सिबा याबगी थाकता लाकले हॉस्पिटल की अचौबा सेनफम पीबा ngamdabana कोविड नारबसु सिखिबना फरे हाइबा वाखल मियामदा फावहल्ले मणिपुरी स्टूडेंट फेडरेशन MSF ना ngasi हॉस्पिटल असिदा चतुना यंगसिनबदा फिबम असि थेंगनरखिबने महिरोय लूप अदुगे जनरल सेक्रेटरी हिजम रोशन फोंदोरखिबदा कोविड अनाबा सिंग लायंगबा मतमदा हॉस्पिटल असिना लुपा लाख 2 दगे अहुम फाउबा लौखिबगी रेकॉर्ड सु थेंगनरखे कोविड नारबसु लायंगबदा प्राइवेट हॉस्पिटल असिना लौरिबा सेनफम असि पीबा ngamloidabana awaba oinare हॉस्पिटल सिंग लैंगा की ऑर्डर इंदबा लौनिंगबा मओंगदा सेल लौबगी थवोंग सिंग चथरिबा सिगी मथक्ता लैंगांगना अथुबदा मिजेंग चंगदबनी हाइनसु महांगना मखाताना फोंदोखि बिष्णुपुर कोविड केयर सेंटर किनिंगाई ओइबा फिबमदा लैरे कोविड 19 गी अनिसुबा साफु अमुक लाकपदा लैबाक सिनबा थुंगना मियोय कयागी थवाई पिखमनखिबा लैंगा की माइकैदगी कन्ना लांथेंगना होटनरिबा मतमसिदा बिष्णुपुर डिस्ट्रिक्ट हेडक्वार्टर दा हानागी डीसी ऑफिस ओइरंबा बिल्डिंग असे ममांग सही 2020 गे सेप्टेम्बर 13 मतमदुगी हेल्थ मिनिस्टर एल जयंत कुमारना हांगदोकलंबा कोविड केयर सेंटर लौकोइपाट बिष्णुपुर अमसुंग डिस्ट्रिक्ट हॉस्पिटल बिष्णुपुर असे लैंगा की अखनबा
ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯃꯁꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯗ ꯕꯜꯕ ꯑꯃꯃꯝꯈꯛ ꯊꯥꯟꯕ ꯑꯃꯗꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃꯃꯝꯈꯛ ꯍꯥꯞꯂꯝꯕꯅ ꯚꯦꯟꯇꯤꯂꯦꯇꯔ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤꯒꯤ ꯃꯊꯧ ꯇꯥꯕ ꯃꯦꯆꯤꯟ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯀꯥꯁꯤꯡ ꯑꯁꯤ ꯋꯥꯏ ꯁꯤꯠꯄꯤꯗꯕ ꯑꯃꯗꯤ ꯁꯦꯡꯗꯣꯛꯄꯤꯗꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯂꯤ꯫ ꯃꯔꯝꯁꯤꯅ ꯃꯤ ꯂꯩꯕꯗ ꯆꯩꯔꯥꯛ ꯄꯥꯜꯂꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯕꯤꯁꯅꯨꯄꯨꯔ ꯑꯁꯤꯗ ꯖꯦꯅꯔꯦꯜ OPDꯁꯨ ꯍꯥꯡꯂꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗ ꯌꯥꯝꯅ ꯅꯛꯅꯅ ꯁꯦꯞ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯌꯦꯡꯕꯒꯤ ꯊꯝꯂꯤ꯫ ꯃꯁꯤꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯂꯧꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯁꯤꯕ ꯌꯥꯎꯔꯛꯄꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯔꯦꯀꯣꯔꯗꯇ ꯆꯟꯗꯦ꯫ ꯃꯁꯤ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯕꯗ ꯐꯩ, ꯁ꯭ꯇꯥꯐꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯏ ꯍꯥꯏꯅꯕꯔꯥ? ꯁ꯭ꯇꯦꯠꯀꯤ ꯔꯦꯀꯣꯔꯗꯇ ꯆꯟꯕꯗ ꯀꯔꯤ ꯃꯥꯡꯖꯕ CMO ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒꯤ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯕꯒꯦ? ꯉꯁꯤꯁꯨ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯦ, ꯃꯗꯨꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯟꯗ ꯄꯪꯂꯥꯎꯗ ꯂꯥꯎꯔꯒꯁꯨ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯁꯤꯟꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯋꯥ ꯇꯥꯗ꯭ꯔꯒꯗꯤ ꯋꯥ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯁꯛꯈꯪꯗꯕ ꯑꯅꯤꯅ ꯗꯥꯛꯇꯔ ꯃꯇꯩ ꯃꯅꯥꯎ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯚꯥꯔꯠꯄꯨꯔ ꯁꯤꯇꯤꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯗꯥꯛꯇꯔ ꯃꯇꯩ ꯃꯅꯥꯎ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯗꯥꯛꯇꯔ ꯁꯨꯗꯤꯞ ꯒꯨꯞꯇꯥ ꯆꯍꯤ 43 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯤꯃꯥ ꯒꯨꯞꯇꯥ ꯆꯍꯤ 44ꯕꯨ ꯂꯝꯕꯤꯗ ꯈꯥꯝꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯀꯨꯝꯖꯥ 2019ꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯗ ꯗꯥꯛꯇꯔ ꯁꯨꯗꯤꯞꯀ ꯃꯔꯤ ꯍꯥꯏꯐꯦꯠ ꯂꯩꯅꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯗꯨ ꯁꯨꯗꯤꯞꯀꯤ ꯂꯣꯏꯅꯕꯤ ꯁꯤꯃꯥ ꯒꯨꯞꯇꯥ ꯑꯃꯁꯨꯡ ꯃꯅꯦꯝꯕꯣꯛ ꯁꯨꯗꯤꯞꯀꯤ ꯃꯃꯥ ꯑꯅꯤꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ ꯁꯨꯗꯤꯞ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯤꯃꯥ ꯑꯃꯁꯨꯡ ꯃꯅꯦꯝꯕꯣꯛ ꯑꯍꯨꯝ ꯖꯦꯜꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯕꯦꯜꯗ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯚꯥꯔꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯗꯦꯕꯥꯟꯗ ꯕꯤꯁꯅꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯥꯛꯇꯔ ꯃꯇꯩ ꯃꯅꯥꯎꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯤꯄꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯑꯟꯖꯨ ꯒꯨꯔꯖꯥ ꯑꯃꯁꯨꯡ ꯃꯍꯦꯁ ꯒꯨꯔꯖꯥ ꯀꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯤꯖꯤꯟꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯃꯟ ꯈꯨꯝꯕ ꯃꯤꯍꯥꯠ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ FIR ꯑꯃ ꯅꯧꯅ ꯂꯧꯈꯠꯇꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯑꯀꯟꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯕꯤꯁꯅꯣꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯛꯇꯔ ꯃꯇꯩ ꯃꯅꯥꯎꯗꯨ ꯚꯥꯔꯠꯄꯨꯔ ꯁꯤꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁ꯭ꯔꯤ ꯔꯥꯙꯦ ꯆꯧꯔꯥꯍꯥꯒꯤ ꯂꯝꯕꯤ ꯑꯃꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯗ ꯑꯅꯛꯄ ꯔꯦꯟꯖꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯚꯥꯔꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯔꯁꯣꯅꯤ ꯈꯨꯡꯒꯪꯗ ꯚꯥꯔꯠꯄꯨꯔꯒꯤ MP ꯔꯟꯖꯤꯇꯥ ꯀꯣꯂꯤꯒꯤ ꯀꯥꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈꯤꯕ ꯅꯣꯡꯃ ꯂꯩꯔꯒ ꯗꯥꯛꯇꯔ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯁꯤꯡꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤꯕꯅꯤ꯫